Hayeng April 12 ayuk pung mangadagi nungthil pung ahum phawba Valley District mangada curfew komthokani haire. IRB thambadi araibadi thajanaba purakpaduni mathau taribadi haina waikem chana phongdokhre jingkhongda leiriba Central Forcing State Force na mahut silagani haina Govindas na phongdokhre Maharashtra Narasinga laikhidabagi chamaga humdra taruk suba kumon thoram ngasi Manipur State Archaeology na sinduna kangla da pangthokre thoramadu da Chief Minister Yumnam Khemchana Chief Guest Arts and Culture Minister K.S. Lokena President amasung Maharashtra Narasinga Memorial Committee ki Vice President R.K. Dhiren na Guest of Honor oina sarugya ke thoramadu da Chief Guest ki warol piraduna Chief Minister Y. Khemchana hai ki ngasigi Manipur si semlakpada Maharashtra Narasingana asawa thodang lauke lamdamasda thokiba sahi taret khunta ko matungda mahakna kasada chatuna British ka yamna diplomatic oiba maongda tinaduna mateng lauraga lamdamasidagi awasing tan thokibane asiguma masak naiba lusing basina laikhidabagi kumon lakpada lamdamasida su irang laitaba tangdu laitaba khunai ama purakpo oirasanu haina phongdokhe thoromgi sarwa moina lusingduna Maharashtra Narasingagi samadina laikatuna ikai khomnabo otke amaromda more taunda IRB thamba haibasi araibani mathau taribadi maitai amadi kuki gi marakta thajanaba purakpaduni haina siamna phongtokhrei akampatna hangbodile kemta changjafam lauduna leiriba more dagi nupi macha ama April 5 da chungnaninga abamo ongda laikhidaba dugi matangda imung manungi awabada sarugyaba chatpada mahana wakamasi phongdokhibane khongsat aduda IDP singna thengnariba awatapakya su CM da paudam lakhi hairi Nakala maromda chingkhongda leiriba Central Forcing State Force na mahut silagani haina Govindas na phongtokhrei singamadi tampaki lonaba mafam singda Central Forcing asi singthakta hongan hankhraga makoigi leifambadu da State Forcing lehanaba honari adubu State Force ki masing yamna watpana khudongcha daba kyamaro mayoknari haina Home Minister Govindas konthaujam na phongtokhrei kangla da pangthokpa Maharashtra Narasinga laikhidabagi ningsing thoram yawba lakpada pawmi singna hangba wahangi pakhum piraduna Home Minister na hai tronglawbigi asi yamna laibak thibani thaudo asi khwaidagi awangba thakta condemn tawi state asigi mafang khudimakta makhalamata hingsa thohandana bahonagani tronglawbigi thaudo ka mari lenana hauja hujik thijin humjinbagi thabak yamna kanna chathari jingnaba mafam singda operation chathaduna senariba miyoi sing phana bahonari investigation chathariba maramna haujuk phawbada thaudo aduga mari lenaba kari karamba khudam changdam phanglabage habage akupa waroldi phongdokiro haike Yasinakiba laite haina JSina phongdorakhre tronglawbi thaudoka mari lena semkiba JSina lengaktagi sel laukiba natraga kariguma hiram amatada yasinakiba laite haina JSC tronglawbi incident ki ko convener Sinam Ajit Kumar phongdorakle tronglawbi awang lekai da pangthokiba pawki mifam amada mahana hai April 3 amasung 8 ki lonaba ahingda kuki terrorist singna bong kapsenduna anga ani tamthina hat kiba amadi mamabuna sohan kiba thaudok asiki matangda lenga ka yasinaba laite haide tronglawbigi thaudokta laikhidraba miyoi mangagi hakchang laudri miyamna candle lighting yauna makhal makha kyagi akanba khongjang sangsinba leptri haide tronglawbida anga ani hat kiba amasung CRPF na nongmai kap thorakpada miyoi ahum laikhidaba thaudok adubu yaningdaba phongdoktuna tongan mafamsingda candle lighting yauna makhal makha kyagi akanba khongjang sangsinkhre singjamai apunba nupi lopna silaga singjamai parking kaithelda wakan mifam chathake wakan mifam adada saruk yakibi singjamai apunba nupi lopki publicity Secretary Sumati Saugrakpamna hai curfew thamjinduna amadi internet thinglaga miyamgi ihau namthaba ngamloi tronglawbigi thaudokta senaba miyoi khara phare haribasi official oina record leiba nate mi siraga Chief Minister na kangpokpi amade senapati da chatuna peace process chathari haina miyamda utchaibiganu haina mahana phongdokhe amaromda all Kongbo Road United Clubs organization na sinduna Imphal Kongbo thinglaga wakan mifam chathakre wakan mifam aduda organization asigi ko convener Seram Surjina hai April 3 amasung 8 kilonaba ahingda kuki kholai paiba singna tronglawbi da leibiyum amada bong kap sinduna pikliba anga ani halaba phawba center amadi state ki lusingba singna yenglaga leithopagi thawong yaningde general miyoi sing athubada pharaga serak phanggadabani khonang phaidek pe panomena paibi amadi Friends Union Club na su tronglawbi ki mihat ki mayokta yaningdaba phongdoktuna club asigi mamangda wakan mifam pangthokre Imphal iski ayang pali road ta leibi youth social club Kam Information Center Sangai Pro Apun Balupi Loop Ningomam Apun Balup Sahita Taupang Loop Sathau Loop LMS Law College Ki Mahirosing Trista Jayantī University Ki Mahirosing Naharop Hwre Lekai Women Welfare Association Amadi Ahal Loop Bamdiar Awang Lekai Youth Development Association Singba Loop Kiana Su Yaning da Phongdorakle
BSF की जवान सिखिबगी matangda kuki naga maral sinari hari Ukhrul district da BSF की जवान ama nongmena panduna sikhibagi matangda kuki amasung naga phuruki marakta amana amada maral sinari mongkot chepu area da mathau pangthoklinge da maikai khangdana kablakpa nongmai maru amana pandadagi laikhidraba jawan adu BSF की chamaga humdra suba battalion gini mahak West Bengal dagi mithun mandal kawi thodo adu ki matangda kuki civil society organization working committee Ukhrul na tangkhul naga singda maral sirakhe Amorom da tangkhul nagalong working committee amadi khanui thot khona kuki CSO working committee ki wafam adu yaning da phongdok pagaloina na mongkot sepurom da ki tangkhul naga singna khundari ba kamjong district ki sarkap hung village da kuki khulai paiba singna nongmai kap silakpada BSF ki jawan adu sikhibani haire tangkhul naga village volunteer singna ngasi phawa central security force ki personnel singda khutthaba leitre litana amadi masiga koibada kangluk ki irang thorakraba matung da kuki khulai paiba singna makhal makha kya ge attack sathaduna lakte haire laikhidraba angang ki photo thagat pa yaroi haire tronglaubi ki thodok ta laikhidraba angang sing ki photo amadi makhoi bu sak tak pa yaba e pau social media da thagatanaba Manipur Commission for Protection for Child Rights na khangalakle commission ki chairperson Kaisam Pradeep Kumar na thokiba notice amagi matungena thodo adugi matang da social media amadi digital media khara da photo amasung pau thagalakpa ga mari lenana suomoto cognizance laure singjamai thongkhong dagi sina phangkiba IDP nupi amagi matung da social media da pau amadi photo thagat pa thengnare haire combing operation sathakre hari security force na singthaniga abum ongda Chandel district ki sakpi karong police station ki manung chanba taijang khul ki singsang paring da sathakiba counter insurgency operation singda yamlaba khuchukulai sing phagat pangam khrei security force na phagalaba khulai sing adudi magazine singda loinana AK-47 rifle amasung MP5 countermeasure carbine sing single barrel breech loading gun sing lethot gun sing pompi mortar sing shell sing kg mari lumba IED sabada sijanaba sing tongan tongan ba nongoi maru kun ga taru amasung bawpheng walkie talkie set mangani phagalaba khuchukulai sing ado ain gi oiba thabak lokhanaba manak nakpa police station da sinakre hade Lengak sina Manipur thugaiba pamba singa thabak tawraga leire hana phongdokre lengak sina Manipur thugaiba pamba singa punna thabak tawraga leire asigumba lusingba sing asigi mathakta miyamna para tambiba mathau tare haina campaign for just and fair delimitation ki convener Jitendra Ningombana phongdokre Tronglaubi da pikliba angangani bong kap sinduna hat ki bathodo adubu yaning da phongdokladuna kokomi gi banner makhada liberal integrate youth of langdum na sinduna langdum awang laikai imoinu lampakta ngasi maikai adong gi miyamna wakan mi pham sathakre wakan mi pham adu da Jitendra Ningombana makhata na hai miyam ngak senabagi damak leiriba lusingbo singna aikhoi gi yeknaba oina leiriba kuki militant singda sagatpagum tawre asigumba thawong ki asi satharakpana miyam gi kholau oina prime minister amadi chief minister moral ground pham thadok bani haina laurakli bani hari lusingba singna miyam ge yai phana ba khallaga thabak torom labadi kholao si lauram da basu yai amarom da tumduna leijaba pikliba anga nebu bong kap sinduna halak laba phawba aikhoi tumina leithokpu chumde mihat pasing atho matam da phaduna serak pi ka bani haina miyam na pen da phongdok nari ba sida miyo kya ma ditumina leithokle miyam ge ba thodok wa thok kya da saruk ya ba wa laba su job card ki thabak su gani hairabadi miyo suna thorak tabanate sel phanga da thabak ta thawa yawa leba asigi tungi mirol kannabagi khongjangdana saruk yadabagi thong ama satharapa uri masi makhata na tawbigano lamda masig lusingba singna numit kharanigi manungda miyamna pamba thabak toroktaba tarabadi akanwa khongjang sangsinaba sem saba loire hana su phongdokhe CM na akampa relic camp da satuna victim family ga unakre lupa lakh tara ge ex gracia khusina kre hadi haukiba April tarukta nupi oibiki ikai khumnaba manghalaba matung tamthina hatok pikraba more dagi lanjalakiba laikhidrabi nupi masa atugi imung manunggi mioising ngasi minister Y camp chan satuna hakthengna na unakre loidana laikhidrabagi imung manunggi awabada saruk yabaga loidana thaudo atugi matangta laigaki maikedi justice phanghanaba honabaga loidana imung manungda pangba yaba mateng sing pangkani haina thajaba pikhre khongsara duka mari lenana state laigaki maikedi victim family da lupa lakh tara ge ex senpam su khusinakre ngasagi khongchara duga mari lenana chief minister na phongdokhibada IDP singai fanaba honabada ahana miyeng thamlei IDP singna thengnariba khudong chadaba sing asagi matang da mathau taba thabak sing paikhanabagi matang da su mari lenaba sing da khangan khrei lainga ki maikai digi IDP singna thengnariba awaba kya asi lehandanaba matam chana rehabilitation amasung resettlement ki thabak sing paikhanaba honare haina phongdokhe amarom da laibak thiba thodo adu da laikhidraba victim family da lupa lakh tara ge ex
एक्सग्रेसिया की सेंफम खुसिनखिबा अदुगा मरी लेनना इम्फाल इसकी डीसी एल निबिदिता ना हाइखिबदा गवर्नमेंट की माइकेदगी विक्टिम फैमिली दा जस्टिस फंगहनब लेफ्टना होनरे थौदोद सेनरिब मरा लेब मियोय अदु फादुना जुडिशियल कस्टडी रिमांड दा हौजिक जेल दा लेदे हाइके चीफ मिनिस्टर ना ngasi रिलीफ कैंप ता खोंसत पांगथोखिबा अदुगा मरी लेनना आईडीपी सिंगा इंटरेक्शन अमसु पांगथोके आईडीपी सिंगी माइकेदगी मखोइबु अथु मतमदा मखोइ मयुमदा हंजल हनब होनबियो लोइना मोरेदा आईआरबी बटालियन अमा डिप्लॉय तौबियो हाइके वाफम अदुदा चीफ मिनिस्टर गी माइकेदगी कम्युनिटी सिंगी मरक्ता थाजनबा अमा लाखंदुना तंगदुलै ताबा पोरकनबा होनरी हाइके कल्चरल सेंटर खरदी थिका की मौंग सेंदाल लंबी चथब यावरकले हरी इम्फाल की पोरोंपाता लेबा परफॉर्मिंग आर्ट सेंटर की निफुनिथोय सुबा मपो कुमोन थौरम ngasi पोरोंपाता लेबा सेंटर सिगी मिनी ऑडिटोरियम हॉल दा पांगथोखरे थौरम अदुगा मरी लेनना आर्ट सेंटर सिगी लेखिद्रबो ओजा गुरु सिंह अमदी मणिपुर दा थोकलिबा लाल असिदा थवाइना पोंथा पीग्रबा सिंह हंदकी त्रोंलाउबगी मिहाता लेखिद्रबा सिंगी मफमदा मिनिट अने तुमिना लेप्तुना एकाई खुमनबो उतके लोइनाना लेखिद्रबा सेंटर सिगी ओजा सिंगी मितमदा हिकलेका तमखे थौरम अदुदा चीफ गेस्ट ओइखिबा जेएन मणिपुर डांस एकेडमी की डायरेक्टर पुखरंबम बिलासना हाइखिबदा लमदमसदा कल्चरल सेंटर कया अमा नौना साफोंलकले असिगुम सेंटर कया सिगी मनुंगदा सेंटर कया अमदी कल्चर कनबगी माइकेदा चटपगी महूता ललोनपोट ओइना ठिकागी मौंगदा सेंदा लंबी ओइना चथरकले मसना लमदमसगी इना खुलबा कल्चर असिबु मसक थिहनबगी मरम अमा ओइरे ngasi center sigi nuaraba numit asida artist sing harauna cultural item kya utkadaba adu manipur gi hosik oideba piba masina maram oiraga utpa phangdaba si nungaite aduma puleba ki irang da lekhidraba singi mafam da artist sama oina ekai khumnaba utpa phangba asi laibak phabane manipur da leidiba tongan ba ariba sangstan kya amana guru शिक्षा परंपरा कायदन फाव इसागी असेंग कल्चर गाक्तुना कल्चर कन्नब थबक तौरिबसिंग असि थागले नौना साफोंगलगलिबा कल्चरल सेंटर के असुअसिगुम गुरु शिक्षा परंपरा असि गाक्ना चतुना इरमदम असि कल्चर कन्नब पुन्ना होनमिनसे अखोगी कल्चर असि गाक्नब माइके क्यादगी होनरबसु अखोई हेन सेक्सिनदबदि यादे हौजुकी मतमस्त कल्चर बु मखल सुना खंगबा ओजा गुरुगी मसिंग असि तासिलकले यामसिलक्त्रे असिगुम लूरब तानफमस्त कल्चर की लमदा थबक तौरिबसिंगना अखोगी कल्चर सिंगाक सेनब होनबदा ओजा गुरु सिंगना चलंबा लिकलम अदु चतुना थमोय सेंगना होनसे परफॉर्मिंग आर्ट सेंटर सांगलब मतमसिदा गसि फाव मणिपुर की कल्चर कंदब यादे गाक्तुना थमदब यादे हाइन होनरिबसे उबदा चाउथोक फावी हाइके ngasi thauram aduda hwre lalong manipur thangta cultural association gi director padmasri kaksing tabam sana thoiba sharma amadi center asigi founder president artist sing amadi thaupuba kya su saruk yakhe haire tronglaubi mi hat fncc ne yaning da phong dorakle lenga ka yana kiba sing thabak to onthok trabade blockade chatharagani haire kuki militant sing na Bisnupur district ki tronglaubi da anga ani hat kiba duga popi mamana tamthina sohan kiba thaudo adu akana mo ongda condemn tawi kuki lal hoba sing na naga area sing da maning tamna sathokasin tawriba sigi matang da lenga ka ina kiba MOU adu pungni phuni pan gi manong da thabak to onthok trabadi foothill area da blockade chatharagani haina foothill naga coordinating committee na thadrokpa cherol amana hairi committee sigi maikaidagi makhata na hairibana kuki militant singi maikaidagi yamna toina civilian singda nomai kapsinbagi thawong kya chathariba asida yaning da phongdokladuna ukhul district ki manung chanba litan china kaithai thoi jaimeng ireng Konsakul Santipur amasung ataya topa foothill region singda kukila laulup singna toina attack sathabagi thawong sing asi akanamong da nungnang bo phongdorakle kukila laubu singna civilian singi safety amasung security da ngahak leitana akiba pibagi thawong sing sathare haina penda bo phongdokladuna sugi makhada leiriba kuki terrorist group sing asina afaba makhal gi khulai sing pairaga ayung nungthil gi matamda phawba maning tamna satokhasin tawba asina mahusagi phibam da akaiba pibda natana miyam da aki tujungba kya pokhale हाइरिबा थौंसिंग असिना लमदम असिदा तंगदुलै ताबा पोरकनबा होनबा यावना नुंगसी सानाना लेमिननबा होनबदा अकाइबा पीरे हौखिबा फेब्रुवारी कुंदा कुकिला लौबसिंगना फुटहिल नागा एरिया सिंगदा चथरिबा का हेनबा थौदोकसिंगी मतंगदा लेंगा कयाना किबा MOU अदु ngasi numit 58 ni helo phawba thabakta onthokte baramaduna hairiba agreement adu pungni punipan ki manungda lenga na thabakta onthoktaba tarabade foothil naga coordinating committee na mamangda singkhong singya area singda chatharamba matam kaktaba blockade ki khongjang adu makha chatharagane maduda tholakwa phaphataki thodang khudimak lenga na pugadabani haire
Litan PS ta FIR lodge tawkre hadi ngarang Ukhul District ki Litan Police Station ki manung chanba Mongkot Sepu da kuki militant sing amasung Naga volunteer sing ki marakta khuthok nabagi thodokta 170 Battalion BSF ki A company ki constable Mithun Mandal kauba jawan ama laikhidaba thodoki matangda ngasi BSF na Litan Police Station da FIR ama lodge tawkre FIR dugi matungina nongmai kap na riba mafam adudagi kap thorakwa maruna masada mafam ahum thokna panbadagi like another Gambana Lake Kidabane, Taudo the BSM Handuna Kappa, the Nomai Kappa, the Lepke, Taudo Gimatang, the investigations at Taduna Senaba Sing Masakang Dopi, Hypagi Waro Sing, Yauri Hadi. Lamlai Kendra Gimanung the Lady Balanga Kilo Shangsing public curfew Tam Lehana Pondora Cray, Dronglau Bimihat Ki Mayotanga Sisu Tongan Tongan Wamapamkia the Wakat Mi Pampang Tok to the left to the Kongzang Sang Sile, Lamlai Maikagi Oida di Mihat Asigi Mayokta, Nasidagi Hauna, Lamlai Sigi area the Hauna instead Amasung Center Gilo Shangsingi Akoibata public curfew Tam Lehadi, Kongzang Asikamari Lena, Lamlai Kendra Punbalup Amadimera Paibigi Ko convener M Sanjoina, Nasinonga Dada Leba. Kan hai masa sanglenda pangthokiba pawgi mifam amada wafam asi phongdokladuna makhata na hai khibada haujik laidiba lenga asina tronglaubi mihat kamari lenana mara leiba singpha na ba amasung while sathana ba assembly ga khanaba mifam amar kaugadabani tronglaubi mihat ki mayokta lop asina changsilakiba khongjangi manung channa ngasisu lamlai maikaigi laidiba club amasung mera paibi singi oiba mairagi rally ama chatkani hariba khongjang asi changsileba phawbada lenga ki maikaidagi karigumba positive oiba action amata lokhalak tabarabadi hena kanba makhal makha kya gi khongjang kya su changsilagani haidi Union of Social Upliftment Khurai lamlong kai thelna thadrok puserol amanasu tronglau bi mihat akanamong da condemn torakli lup asina thadrok puserol amada hairibana lagak nangasi phawba sakthak pidron thamliba kuki militant singna phawba terrorist ki oiba thawong kya sa thaduna laklabasu Manipur lagak na amadi center lagak na ngasi phawba makhoi gi mathakta masak thokpa Taba amata lokhatabana ngasigi phibam asi yaurakpani matungda su masidagi hena tamthiba thodok kya tholagloi haningai leite Manipur gi apunba gi integrity singkup sana thugaina bo honarakliba kaluk kharagi thawong sing asida India lengak su na koinana mateng panglabra habisi miyam gi wahangne misam miyam amasung pikliba angang phawbada hatpa ngamliba terrorist gi mathakta lenga na kanba military crackdown chathapam thui haina phongdora kre